Hello mayam. Si ine video si mi ba pra akhoi gi mite gi modhurjan ho badu gi process to usop ta kamaina hori same adu gi process ta ne she maga ma se jubi khot laga kamai sungdo ga to ba ne lo ma gi whole process hai ta mi su hairani si ji nga adu ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯎꯁꯣꯞꯇ ꯕꯥꯃꯣꯟꯅꯒ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯀꯩꯅꯣ ꯃꯣꯗꯨꯖꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯔ ꯅꯠꯇ꯭ꯔꯒ ꯃꯣꯗꯨꯖꯥꯟ ꯇꯧꯅꯩꯌꯦꯕ ꯃꯣꯗꯨꯖꯥꯟꯁꯦ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯧꯔꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯐꯨꯜ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯤ ꯑꯗꯣ ꯌꯦꯡꯁꯤ ꯕꯥꯃꯣꯟꯅ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯍꯧꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯊꯥꯏ ꯍꯥꯏꯇꯥꯔꯦ ꯃꯙꯨꯔꯖꯥꯟ ꯀꯧꯕꯁꯦ ꯑꯩꯈꯣꯏ ꯒꯨꯂꯥꯕ ꯖꯥꯃꯨꯟ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯔꯁꯒꯨꯜꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯁꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨꯅꯦ ꯐꯖꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯒ ꯑꯩ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯕꯅꯤ ꯁꯤꯁꯦ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯍꯧꯖꯤꯛꯄꯣ ꯇꯧꯅꯔꯤ ꯁꯤꯁꯦ ꯎꯁꯣꯞꯇ ꯇꯧꯅꯔꯤ ꯑꯗꯣ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯇꯧꯕꯅꯤꯅꯅꯦ ꯑꯩ ꯑꯥꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯃꯒ ꯑꯁꯤꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯒꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯦꯌꯔ ꯇꯧꯔꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯍꯧꯕ ꯃꯅꯦ ꯈꯪꯗꯕ ꯇꯥꯗꯕ ꯃꯤ ꯂꯩꯅ ꯂꯥꯏꯐꯇ ꯐꯥꯔꯁ ꯇꯥꯏꯝ ꯆꯥꯗ꯭ꯔꯤꯕꯁꯨ ꯀꯃꯥꯏꯅ ꯍꯧꯔꯤ ꯈꯪꯗꯕꯗꯣ ꯍꯣꯜ ꯄ꯭ꯔꯣꯁꯦꯁꯇꯣ ꯎ ꯐꯪꯒꯅꯤ ꯑꯗꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯦ ꯃꯌꯥꯝꯁꯨ ꯁꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯉꯥꯛꯅ ꯊꯝꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯍꯥꯎꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨꯒꯤꯅꯤ ꯏꯅꯝꯊꯥꯁꯤꯒ ꯃꯌꯥꯝꯁꯨ ꯁꯨꯝ ꯐꯝꯅ ꯍꯧꯕꯤꯌꯨ ꯖꯍꯥ ꯄꯥꯔꯇꯤ ꯎꯇꯤ ꯌꯨꯝꯗ ꯃꯤ ꯆꯥꯛꯀꯧꯔꯁꯨ ꯌꯥꯔꯦ ꯑꯁꯤ ꯄꯤꯕ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯔꯁꯒꯨꯜꯂꯥꯒ ꯀꯩꯀꯩ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯁꯤ ꯍꯥꯏꯅ ꯑꯩꯅ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯤ ꯕ꯭ꯂꯣꯒꯁꯦ ꯑꯣꯀꯦ Rau này cho thơm nhiều để được cái đồ nào này ta mua cái mình Tâm sao? Anh ngay đồng nhiều thì như giả đấy. em có làm pro Hậu đây. ăn này
Kita nggak salah di badan nggak cendek, ngerti? चलो
ต้องมีเท่าต้องมีน้ำมันเนาะให้จังเราดูจังเราจังเราไม่ได้โอเคกระเป๋าเป็นอูรู ชิเท่ากันตัว ไอ้ตัวปีนี้ผมอ่ะโอ้ยแล้วมีมาให้ตัวกัน